Utrustna social media platform Facebook da thagatlakiba audio clip adu Islah-E-Mushwara Foundation ga mari amata lainade haina AMMDO headquarters Dilong Usoi Pokpi President Pusam Said Ahmad na thadorakpa chirol amana fongdorakli. Chirol asina hai ngarang numidang Utrustna social media platform Facebook ta numidangi pung 13 tabada thagatlakiba audio clip adu Islah-E-Mushwara Foundation ga mari lainazade amasung hiramaduda Islah-E-Mushwara Foundation paksilakpaga loinana center asigi Izzat sokpa yaba mawongda laibak miyamda Utrustna uhankiba asi laibak thibani hairi. Chirol asina makatan hai haukiba April ki tang 16 ing 2016 Lilong Usoi Pokpi mathak kuthabi mapada masak khangdaba miyoi kharana Kakwa Sairam Lairaktagi Thokchom Prem Kumar Singh Apokpa Thokchom Sanajauba Singh amasung Kakwa Sairam Laikaidagi Sorokhaibam Malem Nganba Apokpa Sorokhaibam Mangi ani asibu masak khangdaba geng kangbu kharana Nisa chabagi mingda faraga mobile lahobagi thokdokama thoki maduda Islah-E-Mushwara Foundation Lilong Usoi Pokpiga hiram amatada mari leinade loinana mobile ani fangnaba hotnabada victim oiriba miyoi sing asigi mari mata oiba Thokchom Chauba Singh Thongju asina Islah-E-Mushwara Foundation gi founder da pau lawraktuna mobile adu thibada mobile adu geng kangbu aduna Lilong Arapti Road ki dukan amada thamdoklami haiba khangbadagi punna chatminaduna mobile adu handokhi mobile handokpa atuda Islah-E-Mushwara Foundation gi founder na miyoibagi minungsigi yenglaga seloina lupa 8,000 fauba mateng pangduna haukiba April ki tang 15 ing 2016 ta mobile adu victim da fanghanki amasung victim gi imong manung harau chatki hairi Adubu laibak thibadi Utrust kauba forum asina Islah-E-Mushwara Foundation Center asibu mingchat thiba yaba warol amadi audio clip ngarang April ki tang 18 ing 2016 ki numidang pung 13 adwaida Utrust ki Facebook page ta thagatuna laibak miyamda Islah-E-Mushwara Foundation Center bu lana uhanba si yamna laibak thibani hiramasi gi matangda wakat ama AMMDO headquarters da lakpadagi mari leinaba pumnamak kauduna thizinbada Lilong Tamyai Sumangda Leiba, MD Wahidur Elais, Taslim Khan Apokpa, Alhadiana Utrust Aranba Pau Piselaga, Utrust Amadi, Leibak Miyamulana Uhanbani Haiba Asi, AMMDO headquarters na Kangle. Asigumba Taudogasi Matungdamuk Hanna Taudanaba, AMMDO headquarters na Haizari. Aroibada Asingba Chumba Kangning Malayragadi, Utrust na Leikaigi Club, Organization CSO, Intellectual Singdagi Tigatlaga Wafong Biu. Utrust ki thabak thoram singda AMMDO headquarters na matam chupada mating pangani tawbatabu nakal amatagi wataraga justice fangba ngamloi hainasu fongdorakli Thokchom Prem Kumar laibamna kawa sairam lektagi haukiba ringi tang 2026 da thokiba thokdo aduga lokda Lilong Usoi Pokpida laiba rehab center asiga mari amatada hiram amatada mari leinate MD Wahidur Elais Taslim Khan bi laibamna Lilong Tamyai Sumang Lekaidagi miyo asina Utrust amadi miyamda lana uhanbani singbagidi rehab center gi founder asina hoigi mateng pangbirambani Tunka we Lilong Usoi Jingon dagini aigi ui thangbada phamisi chawbo gawi magi driver ni ai thokiba tarik traum doida thokiba thaudok to Lilong Usoi laibai rehab center asiga mari karimta lainade aigi phone dagi Elais Taslim Elais Waidur haiba misina aigi phone di lauraga Utrust ta phone tawjelaga lana chandokpani adu lebak mayamna Kanginga gadi Lilong Usoi maira bi club ta hangbiba yagani Aigi ming thongam chawba laifamna khainum thong hok thiba kang karom doida Usoi Pokpi mathakta Malyangan ba amadi Prem Kumar anigi sakhang da basina on biobada phone jibu thiraba gi thabakta the center sigi founder jina mateng pangire adu nata jo aina mabu thagali aduga Malyangan ba amadi Prem Kumar ani sigi
ai isa makhurani kana gumba mioi kharana center asigi mingchat thina ba lana pau sandok piba asigi da ai yana nuai jade taseng achumba pau khangninga di sokpo pidala piraga kalam amadi maira pai bi dege achumba pau lobiu